Model village ama oihanba haibasi Khunja Sing model oiba Meeoi Oiba Chang-Ee haina Rajya Sabha ki MP Maharaja Sanajaoba lesemna phongdokrai. Wafuma sing ase district administration Imphal East na sinduna wakha gi laimasingda leiba shrine integrity park ta pangthokpa Naharub GP bu Sansad Adhars Gram Yojana gi makhada Adhars Gram onbagi thoramda wang ngangluduna phongdokhibane. Naharub GP bu Adhars Gram haina onbagi thoramatuda Khetrigao ACG MLA Saik Nurul Hassan Imphal East ki adhyaksha PB Mola Upadhyaksha Khetri Tama DC Imphal East ki Daina amadi Naharub GP ki Pradhan Patrick Gonmai yauna District Administration Imphal East ki staff sing line department ki officials sing amadi Naharub GP ki manungda leiba Meeoi kyana thoramatuda saruk yakhe. Sansad Adhars Gram Yojana SAGY ki matangda SAGY ki state nodal officer KH Ibo Chaubana marik chumba wafam sing thabke. Naharub GP bu model oiba village ama oihanbada MP su hakthengna saruk yabaga loinana Adhars Gram haina onle haibagi maikhum su MP na hangdokhe. Thoramadu wa ngangladuna Rajya Sabha gi MP Maharaja Sanajaoba lesembana hai inglasingani tara marige October thada Prime Minister Narendra Modi na hawtokhiba Sansad Adhars Gram Yojana SAGY gi makhada khul kya semgatpagi thabak thorom kya paikhatle masida MP ama oinai samak hakthengna yauduna leiriba line department ge darkar oibasing adu khul sing aduda fanghanna ba honare masigi manung chana saukhat thorang sing paikhatpa matamda masigi damak tongan ba senfam kaithokladaba leite amromda komja inglasingani tara marigi mamang Leramba MP Singdi Yamna Nungaina Leramba Yai Adubo. Hausik MP Singasi Miam Hakting Nana Chatmina Bamade, Tabak Domina Fangle, Masiam Nungai Bamade Afaba Hong Bamani, Miam Gidamag, mute in a Toglak Labanina. Angambatakta Chen Chongduna, Miam Giafanaba Tabak Tawibasi, Leng Drama Firetni. Masida GPSC Manung the Laiba Miam Namapung Fana Sogat Piba Madi Chang-Ee, Miam na Sogat Pidrabadi Tabak Kudingmak Mai Pakpangam no Hike. Kagi kanusidagi kagi fannung tanabagi aduga kagi company gi sugum exi gi matungina 1913 gi sugum exi gi matungina kagi lawba yaba fansing leika haibasi masi honorable MLA adagi kagi district administration aduga laibini ba punam ko am transparency oina ko thabak tongminaraga phangai ba kharado jana maham chana ko kanagum amte mabuk ning na dana kanagum ta da singna ba leikana sengna tabuk tongmina si haiba wafam se me adu thamjari aduna aigi laibak phabani ai amko zona haijari sigumba yamna koigi nungsiba koi khungang amakhaki seba toba aingonda phangan bibase masidagi hena ai nungai ba lejade ai mayam gi seba do mapung phana toba ngambo oijage haiba ai mayam dagi bor sinni jaraga punum pukurum jari Thoramadu da saruk yakiba Khetrigao Kendra MLA Saik Nurul Hassan na phongdokhibada mahaki Kendra gi manungda mapung phaba GP taret leiribas gi manungda MP na nungsibiduna Naharub GP bu Adhars Gram ama oina onbi ba simak thagatli GPSC bu hena masak thokpa model ama oihan bi ba made masida natana infrastructure yauna human capital gi mafam ama oihan bai base yamna afaba khongthang amani atopa GP na matau tamna fam ama oihan na ba hona bada mahaki maikai dege pangba yaba sing pangani leiriba line department sing dege natana Tongan ba company sing digi CSR gi makhada mateng loba yabasu lei haiba wafam su MLA na phongdokhe. Ngasi Manipur da ikoi yang thang gi manakta leba water park asida CSR gi fund invest toraga high river water park ase north is the one of its kind oinana bahona reiba asumdauna model village asida khoide darkar lady say civil society organization sing individual private party sing elected representative sing at the same time government ge tungan ba bibag sing asiga khusamna raga koigi renovation repairing and building of different infrastructure